बेने चम्मा हाय मैम मसीदो करी राय दai वाखन चोंख्रे बको हायबदी नुंगायबा हायबदी कइनो तौबगी हुजिक कानसे अखोय चिंगलौगी फौदु अदु यातपा हौगदौरे बको हौबसु हौनाख्रेबा आई अदुकी आइसु अखोयगी दु लाक यातनांगायगी दमक यावख्रबने बको अदु आई उडलगे अखोय लौदा करे खाइबा गुम्बा दु नाये बको लौ मी मथंग मथंग अदुदो अदु मखोय सुरायन उतपिरके बको तो असि सनरी पार्ट येंगो हा नुआइबदो क्यामुक छ आई सिगनी आई नाकोंग दमा हापके ni फजाय असिना लांगमरी पारने बको असिसु हाप तु मैम लई दो क्यामुक छु नुंसिब्रा हारदि नुंसिमले मसम दाप के बको हाइबदि हुजिक तो हनुबी सिंग लैरक्त्रबगी आइना ओइना तौख्रगे तु मैम असे रो हां सेवा दा सेना तु मैम असिना मुम चाने बको हाइबदि जिंगी अहन सिंगा चेंगा युगा सि सेमनेबा हाइबदि फौगी युदुने बको अदु कइनो असि चाक ओइना सेमलगा थोंबसु याम हावे बको सि याम हाबा पोने तु असि थुगाइबदि याद्रि मुंद्रिबा तु मैम येंगो हां आना पर भाई कजना पतला का तु मैम नुपासु याव बिख्रे फौ कइनो तौबदको मथंग उतपिगे हानम तुम लेगा ना पिछला है कापी मतम की फौ खाओ याम नुंगाये तुम्हें मैं तो कहीं तो बने बको है बदी ऐसु हौरगे बको आइगी याद पसु येंगोबा अदुंगा सिदी लौदा आइना क्वाइदा चटनिंग करी गिरायरदि को थबक सुरबसु सुबदगी हेन आइना सि लौदा इ लाकनिंग को आइना करी गिरायरदि सिगी असि हौगी मखोंदु अदुदा सि दरगा चा अंगांग चांगांग दु थकनिंग बने सिगी हौगी मखोंदु याम हाउ हल्ले बको अदुगी ने पांबीदा चेंगी मखोंग हौगी मखोंग नको तो मैम आई हौ हौरगे बको ना बाको इम बको सिगे अखोगी चिंगलौगी लौदु हौदु स्प्रेड लैत्रे बको हाबदि केना तौबगी योंग नको सनाबीगा थंबनेबा नगे सुन आंग खंदा दिनि कोने या कोन नबगी थान कोन त ये खंदा दि एकदम फंगा या आंग न या आइजा मन कोन बोला कई म कोन करे तोन मैम चा दु लोइना चा हौ दु लोइना तुमला लैख्रे तो मैम
ꯐꯧ ꯂꯧꯗꯣ ꯁꯨꯃꯥꯏꯅ ꯂꯩꯕꯒꯤ ꯀꯣꯛꯇꯨ ꯏꯗꯣ ꯁꯨꯃꯥꯏꯅ ꯃꯀꯣꯛꯇꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯁꯨꯔꯒ ꯂꯩꯈ꯭ꯔꯕꯅꯤ ꯂꯧꯗꯨꯀꯣ ꯇꯝꯒꯤꯅ ꯌꯥꯝꯅ ꯄ꯭ꯂꯦꯟ ꯑꯣꯏꯔꯒ ꯁꯨꯃꯥꯏꯅ ꯔꯦꯠꯇ ꯇꯧꯋꯦꯅꯀꯣ ꯇꯨ ꯑꯩꯈꯣꯏꯒꯤꯗꯨ ꯃꯈꯥꯗ ꯁꯨ ꯑꯣꯟꯕ ꯇꯥꯏꯌꯦꯕ ꯃꯁꯛꯇꯨ ꯁꯛꯇꯥꯗ ꯑꯗꯨꯗ ꯂꯩꯕꯥꯛꯇ ꯑꯁꯤ ꯃꯈꯥꯗ ꯑꯣꯜꯂꯒ ꯇꯧꯋꯦꯕꯀꯣ ꯃꯌꯥꯝ ꯆꯤꯡꯒꯤ ꯐꯧ ꯂꯧꯗꯨ ꯑꯩꯁꯨ ꯄꯛꯇꯤ ꯍꯩꯇꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯝꯕꯅꯦꯕ ꯇꯝꯗ꯭ꯔꯗꯤ ꯍꯩꯇꯦꯕꯀꯣ ꯍꯩꯇꯦꯅꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯇꯝꯁꯤꯟꯕꯅꯦ ꯑꯗꯨ ꯈꯔꯗꯤ ꯕꯦꯔꯥ ꯑꯣꯏꯕꯅꯦꯕ ꯅꯨꯡꯁꯤꯠ ꯂꯥꯛꯑꯦ ꯂꯩ ꯃꯥꯜꯂꯦ ꯁꯤꯅꯀꯣ ꯑꯁꯨꯃꯥꯏꯅ ꯇꯨꯛ 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 ꯇꯧꯕꯗꯣ ꯀꯔꯤꯒꯤꯔ ꯍꯥꯏꯔꯗꯤ ꯀꯩꯅꯣꯅꯦꯕꯀꯣ ꯀꯣꯟꯅ ꯐꯧ ꯈꯔ ꯆꯦꯡꯗꯨ ꯂꯧꯊꯣꯛꯄ ꯀꯥꯟꯗ ꯅꯥꯏꯅꯀꯣ ꯑꯩꯈꯣꯏꯅ ꯌꯩꯕ ꯀꯥꯟꯗ ꯑꯗꯨꯀꯥꯟꯗ ꯑꯁꯤꯗ ꯋꯥꯅ ꯄꯨꯜꯂꯒ ꯑꯁꯨꯝ ꯑꯃꯃꯝ ꯐꯨꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒꯤꯗꯃꯛ ꯁꯨꯃꯥꯏꯅ ꯁꯦꯝꯕꯅꯦꯕ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯣꯜꯂꯒ ꯀꯔꯤ ꯍꯥꯏꯒꯦꯔꯥ ꯈꯣꯡꯄꯥꯛꯅ ꯅꯦꯠꯄꯗꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯏꯁꯨ ꯂꯩꯑꯦꯕꯀꯣ ꯑꯗꯨ ꯍꯣꯏꯒꯤꯗꯤ ꯑꯁꯨꯃꯥꯏꯅ ꯁꯦꯝꯗꯕꯤꯗ ꯐꯖꯅ ꯁꯦꯝꯗꯕꯤꯗ ꯑꯗꯨꯝ ꯌꯥꯠꯂꯒ ꯊꯝꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯀꯨꯝꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔ ꯐꯖꯅ ꯀꯩꯅꯣ ꯁꯦꯝꯂꯒ ꯀꯛꯂꯒꯀꯣ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯁꯦꯝꯕꯅꯦꯕ ꯇꯨꯝꯃꯦ ꯉꯥꯏꯈꯣꯅꯦ ꯑꯅꯤꯅꯦꯕꯀꯣ ꯑꯉꯥꯡ ꯃꯥꯕꯨ ꯄꯣꯔꯒ ꯂꯩꯔꯝꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯅꯥꯕꯗꯣ ꯀꯌꯥꯝ ꯁꯨꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯌꯥꯝ ꯑꯁꯤ ꯍꯣꯏꯗꯣ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯍꯧꯖꯤꯛꯇꯤ ꯑꯁꯤ ꯐꯧꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅꯀꯣ ꯐꯧ ꯂꯣꯛꯄꯗꯨ ꯑꯗꯨꯀꯥꯟꯗꯁꯨ ꯌꯥꯝ ꯐꯨꯕ ꯀꯥꯟꯗꯁꯨ ꯌꯥꯝ ꯂꯩꯕꯅꯦꯕ ꯑꯁꯤꯒꯨꯝꯕꯗꯨꯀꯣ ꯇꯨꯝꯃꯦ ꯑꯃꯗꯤ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯄꯥꯏꯗꯤ ꯄꯥꯏꯔꯁꯅꯨꯕꯀꯣ ꯄꯥꯏꯈ꯭ꯔꯣ ꯑꯗꯨꯝ ꯄꯥꯏꯅꯤꯡꯕꯒꯤ ꯄꯥꯏꯕꯅꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝ ꯆꯥꯏ ꯍꯧꯖꯤꯛꯇꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯇꯨꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯁꯥꯃꯟꯕꯒꯤꯀꯣ ꯍꯩ ꯑꯃꯨꯛ ꯆꯥꯅꯤꯡꯈ꯭ꯔꯦꯕ ꯆꯤꯟꯗꯣ ꯈꯔ ꯏꯪꯍꯟꯕꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯩ ꯁꯥꯏꯌꯦꯕꯀꯣ ꯐꯧꯗꯨ ꯑꯁꯤ ꯍꯥꯞꯄꯒꯤ ꯈꯔ ꯑꯩꯒꯤ ꯃꯥꯏꯗꯣ ꯈꯔ ꯀꯟꯕꯅ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯃꯥꯒꯤ ꯐꯧꯒꯤ ꯃꯅꯥꯗꯨ ꯁꯦꯠ ꯁꯦꯠ ꯇꯧꯒꯅꯦꯕ ꯃꯥꯏꯗ ꯇꯨꯝꯃꯦ ai upai mặc lên thật ra ham ra thì cái đâu ô mà bị bao giờ vậy tụi mẹ ra bên cái đầu ấy thu bao vậy bên nhé chăm sấy ai cái khuyết cái nó đã trong cái gì không như thế này người đây nè nam kari adum cha khe bako amuk phau khra ke ba asi phau do ko khe bakra amuk che yong na moi asing gum ba da tong la ka thana ba gi mal loi na ma kra kra phau du
ꯀꯩꯅꯣ ꯇꯧꯕꯤꯕꯅꯦꯕ ꯃꯣꯏꯅ ꯌꯣꯡꯁꯤꯡꯅꯀꯣ ꯅꯩꯕꯤꯕꯅꯦꯕ ꯂꯧ ꯅꯥꯏꯗ꯭ꯔꯗꯤ ꯀꯨꯝꯁꯤ ꯃꯣꯏ ꯈ꯭ꯔꯤꯁꯃꯥꯁꯇ ꯑꯁꯤ ꯐꯧ ꯑꯅꯧꯕ ꯆꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯑꯅꯧꯕꯗꯨ ꯆꯥꯅꯤꯡꯉꯦꯕꯀꯣ ꯃꯅꯝ ꯅꯨꯡꯁꯤꯕꯗꯨ ꯆꯥꯕꯗꯣ ꯑꯗꯨ ꯆꯥꯅꯤꯡꯕꯒꯤ ꯑꯩꯈꯣꯏꯁꯨ ꯋꯥꯔꯁꯨ ꯏꯊꯣꯛꯈ꯭ꯔꯕꯅꯦꯕ ꯁꯥꯏ ꯌꯥꯝꯃꯩ ꯍꯧꯖꯤꯛ ꯆꯥꯛ ꯂꯥꯝꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯆꯥ ꯊꯛꯀꯦ ꯇꯧꯕꯅꯤ ꯋꯥ ꯂꯩꯔꯗꯤ ꯋꯥꯗ ꯊꯛꯄ ꯌꯥꯝ ꯍꯥꯎꯕꯅꯦꯕꯀꯣ ꯃꯊꯪꯗꯤ ꯋꯥꯗ ꯇꯧꯒꯅꯤ ꯑꯁꯤꯗ ꯁꯥꯡꯃꯟꯕꯒꯤ ꯌꯧꯕ ꯉꯝꯗꯦ ngасai thabak sumanbagiko habidi kokka loina chikre habidi ngасai afternoon chuppa nongsada subagiko aduna adum lei marakta ai chak chage lei yam nungsibani tu chak aigi ngasai gi kaino to kangkre bako afternoon chuppa nakong dapagi smain tawraga saugri lauda phangba saugri thonglaga angaubuko aduga singa atauba ga tar ke bako mem ai chak slam kredna ai chak changa gi damak dai mga pa kano taba mai tu kuri tadabra hairabida thabak khara sune leiribako aduna ising du pak krasira ising yam zro zro lakpa natabagi khun yumda purak lakpagi ko wai ba ising du yam tangba ko adugi horen samu thabak phuki ga dabunina horen fajana tum lage haiba kanda taragi bako adugi na si dum tadabida chahakabani kano taga akhon ahinda akhoi khungi mi ko singi mi ge ahinda kramana lawda lekpa haibado ayu video ama adum next video dam thagat ke bako habadi sangkren loina ma utladi ko do ahinda khona dum tumba style leiba style dum khangdaba yawgni nako adu dai utpi ke bako sangka pame lâu ai được lúa lâu sao? Rồi, không được vậy à. Đây halo là nè. Một cái sự lâu để lẹ cái đầu bơm mì này bố khun đã chặt lôi vậy. Hay bây giờ khun sụt ra tháp bên này nó có lâu được gì? Hay bây giờ ấp đam chặt bây giờ morning evening hay là pa lạc pa tàu bác nằm tâm được xuân cái tháp bác xuân cái mặt tâm tại mình phẳng được bác có. Anh đi vậy. Anh sẽ được nó rồi ạ.
ꯂꯧꯒꯤ ꯂꯧꯁꯪꯗꯣ ꯑꯗꯨꯅ ꯂꯣꯏ ꯆꯨꯝꯂꯒ ꯂꯩꯅꯒꯗꯧꯕꯅꯦꯕ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯈꯨꯟ ꯃꯤ ꯌꯥꯝ ꯂꯩꯅꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕ ꯑꯃ ꯑꯅꯤꯒꯨꯝꯕꯗꯤ ꯂꯩꯍꯧꯋꯦꯕ ꯃꯐꯝꯗ ꯑꯗꯨ ꯂꯣꯏꯅꯃꯛꯇꯤ ꯑꯗꯨꯝ ꯂꯧ ꯂꯩꯕꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯁꯤꯗ ꯇꯨꯝꯅꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯑꯩ ꯎꯠꯄꯤꯒꯦ ꯃꯣꯏ ꯇꯨꯝꯕ ꯀꯥꯟꯗ ꯑꯩ ꯀꯥꯞꯄꯤꯒꯦꯕ ꯃꯌꯥꯝ ꯆꯥꯕꯗꯤ ꯑꯃꯨꯛ ꯑꯁꯤ ꯑꯣꯏꯍꯜꯂꯒꯦꯕꯀꯣ ꯑꯁꯤ ꯑꯩ ꯊꯕꯛ ꯈꯔ ꯀꯔꯤ ꯐꯧꯒꯨꯝꯕ ꯄꯨꯟꯅꯉꯥꯏ ꯇꯥꯔꯤꯕ ꯍꯥꯏꯕꯗꯤ ꯀꯣꯟꯅ ꯁꯨꯝ ꯐꯧ ꯐꯨꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯅꯉꯥꯏꯒꯤꯗꯃꯛꯀꯣ ꯄꯨꯟꯈꯤꯒꯗꯧꯕꯅꯦꯕ ꯑꯗꯨꯗ ꯃꯇꯠ ꯑꯃꯨꯛ ꯎꯠꯂꯛꯂꯒꯦꯕꯀꯣ ꯇꯨ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯀꯔꯤ ꯍꯥꯏꯁꯤꯔ ꯉꯁꯥꯏꯒꯤ ꯌꯥꯠꯂꯝꯕꯁꯤꯡꯗꯣ ꯑꯁꯨꯃꯥꯏꯅ ꯑꯃꯨꯛ ꯄꯨꯟꯕꯤꯒꯗꯧꯕꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯐꯧ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯍꯣꯟꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯅꯉꯥꯏꯒꯤꯀꯣ ꯌꯩꯕ ꯀꯥꯟꯗ ꯇꯂꯨ ꯌꯩꯕ ꯀꯥꯟꯗ ꯑꯁꯤꯅ ꯆꯩꯔꯣꯡ ꯌꯥꯎꯗꯕꯤꯅ ꯌꯩꯒꯗꯕ ꯑꯁꯤꯅ ꯀꯩꯅꯣ ꯆꯩꯔꯣꯡ ꯗꯨꯛ ꯗꯨꯛ ꯌꯥꯎꯗꯅ ꯇꯧꯒꯗꯧꯕꯅꯦꯕ ꯑꯁꯤ ꯀꯣꯛ ꯇꯥꯞꯄꯗ ꯑꯗꯨꯝ ꯑꯩꯅ ꯍꯧꯗꯣꯛꯄ ꯅꯨꯡꯉꯥꯏꯅꯉꯥꯏꯒꯤꯗꯃꯛꯀꯣ ꯃꯌꯥꯝ ꯇꯨ ꯑꯁꯨꯝ ꯃꯝꯂꯕ ꯐꯥꯎꯕ ꯑꯗꯨꯝ ꯊꯕꯛ ꯇꯧꯋꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯥꯐꯇꯔꯅꯨꯟ ꯁꯥꯃꯟꯕꯒꯤ ꯑꯩꯈꯣꯏꯁꯨ ꯁꯨꯔꯁꯨ ꯀꯣꯛ ꯆꯤꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯊꯕꯛꯇꯨ ꯁꯠ ꯁꯠ ꯂꯣꯏꯁꯤꯟꯅꯉꯥꯏꯒꯤꯗꯃꯛꯀꯣ ꯂꯧꯁꯨ ꯂꯣꯏꯁꯤꯜꯂꯗꯤ ꯈꯔꯁꯨ ꯅꯨꯡꯉꯥꯏꯅꯀꯣ ꯀꯩꯅꯣ ꯑꯍꯤꯡꯗꯤ ꯍꯧꯖꯤꯛꯇꯤ ꯃꯝꯂꯛꯈ꯭ꯔꯕꯅꯤꯅ ꯍꯣꯔꯦꯟ ꯍꯧꯖꯤꯛꯀꯤ ꯊꯥꯡꯒꯣꯟ ꯍꯥꯏꯅꯀꯣ ꯑꯗꯨꯗꯣ ꯀꯩꯅꯣ ꯄꯥꯏꯕꯗꯨ ꯈꯨꯠꯇ ꯁꯣꯛꯄꯒꯨꯝꯕ ꯇꯧꯒꯅꯤꯅꯀꯣ ꯃꯝꯕꯅꯤꯅ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯑꯍꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕꯁꯦ ꯑꯩꯈꯣꯏꯗꯤ ꯁꯤꯅꯦꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯨꯗꯕꯗꯤ ꯌꯥꯗ꯭ꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯏꯃꯥ ꯍꯣꯏꯅ ꯁꯨꯔꯒ ꯑꯩꯈꯣꯏꯅ ꯑꯁꯨꯃꯥꯏꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕꯀꯣ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯣꯂꯦꯖ ꯆꯠꯄ ꯀꯥꯟꯗꯗꯤ ꯆꯠꯄ ꯑꯣꯏꯔꯦꯅꯀꯣ ꯑꯗꯨ ꯆꯠꯇ꯭ꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯏꯃꯥ ꯍꯣꯏꯅ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕꯗꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯂꯩꯕ ꯂꯥꯏꯐ ꯏꯁꯇꯥꯏꯜꯗꯣ ꯁꯨꯝ ꯑꯩꯅ ꯎꯠꯄꯅꯦ ꯃꯌꯥꯝ ꯃꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏ ꯋꯥꯕ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯒꯦꯕꯀꯣ ꯃꯌꯥꯝ ꯑꯍꯤꯡꯒꯤ ꯚꯤꯗꯤꯑꯣꯅ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯑꯍꯤꯡꯗ ꯑꯩꯅ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯧꯒꯤ ꯂꯧꯁꯪꯗꯣ ꯌꯥꯝ ꯇꯣꯉꯥꯟ ꯃꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯈꯨꯟꯒꯤ ꯃꯤꯁꯤꯡꯗꯣ ꯑꯗꯨꯒꯤ ꯂꯩꯕ ꯏꯁꯇꯥꯏꯜꯗꯣ ꯑꯩ ꯎꯠꯄꯤꯔꯛꯀꯦꯕꯀꯣ ꯑꯗꯨꯅ ꯃꯊꯪ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯊꯥꯒꯠꯄꯤꯔꯛꯀꯦꯕ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯑꯁꯨꯝ ꯇꯧꯕꯗꯣ ꯈꯔ ꯎꯠꯄꯤꯈꯤꯒꯦꯕꯀꯣ ꯑꯁꯨꯃꯥꯏꯅ ꯄꯨꯟꯕꯁꯨꯀꯣ ꯃꯌꯥꯝ ꯀꯟꯗ꯭ꯔꯗꯤ ꯑꯃꯨꯛ ꯄꯥꯡꯒꯟ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯣꯏꯅꯤ ꯍꯥꯏꯕꯗꯤ ꯇꯥꯏꯠ ꯑꯣꯏꯗ꯭ꯔꯗꯤ ꯑꯃꯨꯛ ꯌꯥꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯑꯍꯤꯡꯗ ꯂꯧꯗꯒꯨꯝꯕ ꯂꯩꯔꯒ ꯄꯨꯟꯅ ꯂꯧꯒꯤ ꯂꯧꯁꯪ ꯃꯆꯥ ꯃꯆꯥ ꯁꯥꯔꯒ ꯇꯨꯝꯕꯒꯨꯝꯕ ꯇꯧꯕꯗꯨꯀꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯑꯁꯤ ꯑꯩꯈꯣꯏꯕꯨꯗꯤ ꯁꯨꯈꯤꯒꯦꯕꯀꯣ ꯑꯗꯨ ꯂꯣꯏꯅꯗꯤ ꯎꯠꯂꯔꯣꯏꯒꯦ ꯍꯥꯏꯕꯗꯤ ꯑꯁꯤꯒꯨꯝ ꯑꯩꯅ ꯃꯇꯠ ꯑꯩꯈꯣꯏꯅ ꯇꯧꯕ ꯏꯁꯇꯥꯏꯜꯗꯨꯀꯣ ꯑꯗꯨꯝ ꯎꯠꯄꯅꯦꯕ ꯍꯥꯏꯕꯗꯤ ꯃꯝꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯁꯛꯇꯨ ꯎꯔꯔꯣꯏꯕꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯑꯁ꯭ꯋꯥꯏꯗ ꯑꯣꯏꯒꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯧꯗ ꯂꯩꯕꯒꯤ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯣ ꯂꯩꯌꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯎꯠꯄꯤꯔꯛꯀꯦꯕꯀꯣ ꯑꯗꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯉꯥꯏꯔꯝꯃꯣꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯁ꯭ꯋꯥꯏꯗ ꯂꯧꯁꯤꯜꯂꯒꯦ ꯃꯌꯥꯝ